Tungan-tungan social media ki maruoiba ipaw khara miyamna thamjage Zomi amasung Kuki ani gi marakta thokpa thodok amada Zomi gi yum ama Kuki na mai thakre haire Rapist ama koirengna lusingba UNLF na makhongda kaptana warakre Naga mapal phaugai sangbam laikai dagi Khaidem nongdam khanganba masagi sahina kuntra apokpagi mingna Khaidem Mangilal Singh hairiba miyoi asina sahi kungani pang surubi nupi ama namja namthengna duna Ejat Manghalamba gi tamakta koirengna lusingba UNLF na makhongda kaptana warakre haire Lisapriya Kanguzamda National Youth Day Award 2025 piduna ikai khumnaba utkre Meitei su ST ohenduna Manipur gi lan lotion biu haiduna Lisapriya Kanguzamna phongtokre Lisapriya na Union Tribal Affairs Minister da Meitei bu ST list salanduna Manipur da thogliba thakul helaglaba lanasi loisinna ba hona biu haijakhibaga loinina minister na su angamba thakta honagi haiduna Lisapriya da thajaba pikre haire Union Tribal Affairs Minister Joyram na phongdokhibada Lisapriya na lawriba thodang asi malem gi India gi amasung Manipur gi oina isam samba miyoi amana hekta lawba ngamloidaba thodang amani makoi gimba angang amadi naha kaya thorokpa asina Bharat asi ngasi ti malem gi makokta leiba ngamlibani haina mahang phongdokhi malem da nupa amata naitom tana tarak leira roi haina Andrew ki girl na phongdokre malem da nupa amata naitom tana tumina tarak leira roi haina AI robot girlfriend puthokliba company Real Botics ki CEO Andrew ki girl na phongdokre AI robot girlfriend nupa amagi naitom tabagi awaba du kokhanba ngamlagani hairi nupi amana maithongda nokfe tawba amadi sumatpa expression pumnamak nawnu puthokliba AI robot girlfriend na piba ngami hairi loinana naitom tariba nupa aduga punsigi awa nungagi matangdasu wari sanaduna kokhanba ngamlagani haina phongdokre